State Agriculture Department State Asalari Balomi Singbo Organic Lomi Ama Oihana Ba Pandam Thamli Hain Agriculture Minister T.S. Biswajit na Fongdokre Wafamasi Agriculture Department gi meeting Makada Chingmairongda Organic Outlet Ama Minister Asina Hangdokladuna Fongdokibane Mission Organic Value Chain Development for Notice a Reason Giskim Makada Chingmairongda Nahakpam Food and Beverage na Thauboiduna Organic Outlet Hangdokpagi Thauramda Minister Biswajit na Chemical Pesticides Amadi Harna Aikoi Mioibagi Hakchang the Makal Makha Kayagi Laina Pokhaliba Asi Khangna Organic Oiba Chana Thaknabagi Potlam Sing Putokpa Amadi Chabagi Hainabi Thamba Matam Oire Outlet Hangba Asina Laumi Sing the Organic Oiba Pot Putokpa Matamda Kaitelgi Awaba Amalairiba Adu Kokhanba Kokhan Batan Natana Employment Pibasu Ngamlagani High Cape Minister Namakatara Duna Agriculture Department Asina Haukibachahi Kara Asida Department Kara Asida Department Asigi Tabak Thauram Sing Streamline Tauduna Hena Kumang Chausin Bangamle State Asigi Tongan Mafam Kayada Input Delivery and Customer Hiring Center Tarahumdoi Collection Aggregation and Grading Unit Kunitoy Amadi Kakching Amasung Bisnupurda Seed Storage and Warehouse Mapung Fana Sadun Thamle Haiba Wafam Fongdoke State Asida Mamang the Lairamba Hargi issue Lehendre Lomi Singda State Amadi Center Gimakada Paikatpa Scheme Program Singikana Pivangamle Haiba Wafam Agriculture Minister Asina Fongdok Pagaloyana Handak the Tokiba ising Ichaw Amade, Irang Asina Maram Oiraga, Low Uba Yakidaba, Low Fom Singda, Compensation Piba Hokre Haide. Organic haiba pochina kayam yamna kanaba pige haiba ki matangda koi ngasi hangduk seriba dukan asi dei ngasi not only akoi khalai ba poching polam jingje hanganba matamda masigi outlet sinda laiba matamda organic polam jingje masida sagada mi sing kanaba akoi laiba sarakana yon pham laita bazu masigi outlet sina kanaba piragani aduga lona different kind of the employment che khada warsu koi generate tawba ngamagani maramdi koina siumba outlet hangdokko matamda magi mena sema iba sara iba pot puna maksing je hingjarani haibi ki wakhalon dune aina thamningi di akoi puna maksing is job seeker oigum si akoi puna maksing se job creator oisela aduna ngasi ga outlet ama hangba haibi se job creator ga pangkhak oiraba masam posak amani haibi se koi lengba yaroi daba wafam amani Thauramadu the Sarukia Kiba Wankai Sigamele Thangja Marun Kumar Agriculture Department Gimiting Makada Chingmairong the Organic Outlet Mahang Basina Mahaki Amadi Maika the Lady Miam the Kanaba Pibang Amlagane Miam the fertilizer Amadi chemical fertilizer season Aduna Putokpa Manama Sing Asina Ikoi Mio Bada Kanadaba Hakchang the Anaba Kaya Pokhali Haiba Kangara Klabane Asigumba Organic Outlet Mahangba Sina Miam the Organic Oiba Manama Singamade Chana Taknava Potlam Sing Yamna Kudong Chana Fanghan Bangam Lagani Haina Fongdoke Thauramadu the Agriculture Department ki Commissioner R.K. Dinesh Director N. Gojendro Momagi Project Director Project Officer Donald Saubam Yauna Agriculture Department ki Official Kayana Sarukyake Nawai matamamada yum the yana pita na kuna chaje ko che to jaram do gi matam su gi matam se di lei hit adu ya ma loina se ko market te lei daga chawa ngak tani adu market te pangi ba problem sing asi ekoi hong hai bi ba ko chemical gumba fertilizer gumba na sema ga ngak tan gi hazana ba ko na problem pothok am na he na ba ko na to ga puthok ko problem ngak tan na masi char bu kan da ko dak chan da shop ko ba duna tungan ba leina me am lak te Manipur ko mai una lei ri sigum tan ja se da agriculture department na ko na bi na ekoi gi lei ba Manipur praja sing da maroina lebi mo khudi makta ko organic ko ba pa chinjak putoktana pa pinjak bijadana ko yak chang singse hanaba chang phana leinaba honaba chow to dang lo ko sei masi dang te yam ngai jai